Yangoi sanadi karino khana tumina tari adubu ahen sanadi nongdren to onsenduna sound haidei aroiba mikupse kanagi oiba haibado hauzik yengna batare dana nangbu miro nama napa amatta pokpa na chinga naw fawba nangbu ne dadana lemna thagani habadi nang khalono nongdren amo nangi wahaido tabada thuklawin he aibo chelhorasiro asi haiduna karimna duna noi nupi ani sigi makhong makhuto chena punsilo magi miyoi singduna yangoi sanaga ahen sanagi makhong makhutu thauri duna chena kisali nongdren nupa macha oiradi nupa macha lamba tawnasi nupi angangda akanaring singagane thawna fabani habadi khakyaro khonjela dugi maikai de onthorakduna nongdrena welcome lengse lakse naujingre ihe kaifa naujingre gi fana saklon lawrabaso nang kanano haiba aina di muna khangi hoi mane ai kaifa ne kaifa mamangi kaifa achumbada chatpa adugumbada adudi natre hauji nangbu para chana aina tambigani kaifa na nongdren noklaga naujingre ga fam thokte habadi ai su khangina maramdi naujingre gu manghanbada asi haiduna angau afaigum noktuna haidi aigi arun athuk khudimak loina khangkhraba mabu aina kayam kuina taibang kumai yawhangani mapu magi manakta hainam leidam oina tilhan khredana magi mapa khwaingan banane macha sikra haidok tabagi maram sule ai loina khanglibani aduga paratam bidoiba ajusu nangna yengu to ada asigi thauri sina hek tatuna tarakpada moyanimak makhagi isinga sabasida sorry moyani danate nangi na chama su yawi dana asi haiduna amuka sunoi nangna ingodagi pamni sakaino leiriba property khudingmak aigi khak oiba aduga nangna namkhiba video do engonda sinaba aina pidragana makhoyani ga nanga hauzik mikup sida unaristina aroibo oiredana khalu property na lubra dangi nupi nacha amadi nangi na thawai kan birakpa najan sina lubra minute kungi matam piri munna khalu kaifa yangoi sanada mu ahen sanada mu yengli yangoi sana mitmang da naujingre gi saklon loramba mahak asi magi mapuroi bani habadu thazaba ngamda adumak munna yengduna lei asuna ngaihak leiruraga kaifa nongdren gi laibakta nongmaina nami hingningra natraga nangsiningra nongdren na sigadabadi magi wahe do haiba loidrengai kaifa mangak hayaga usitana akoi basida amuktang mityeng do thamo nongdren mityeng adu thamlei kaifa na nangna ngasai dagi ngangliba singado loina record makhoina tawkhrabani naujingrel do kari haba nangna hatpan haba natro ha nangna hatpan haba natro nongdren sauna kaurei kaifa asuk nakna namang da leplib aisa yam nungsina kaura ido nathwai do pamujarakra nongdren na siba kibigada banate nakhutuna kapune shoot me ayaw maru makhaido aingonsa loina makapu ngamadi kaifa na amo khudak ta hat kada banate da tapna akhuba jail ki ka khududane thamlaga ning tamba phangdabagi awabada khangan ki dawri bani nangi police singsina aibo fadaba amukta bo nokhi gene aina machinjak tha iba makhoina mapu aingonda kai dawba ngamdoiba ha mapu aingonda kai dawdawrino aranba mayam marakta achumba pamba su lei haibase naha gaure natra wakhalo singwat pagini hainadi khalida aina ima puknung dagi hauji phawa nangi oigadaba saru khudingmak aina aigi oiduna lakli nongdren nang miyoi bani lamlakta leiba sa phawbane macha masu nungsiba loina khangi aduga nangdi apikpa macha dugi namaga kaina hanba ngambani nangdi nathwai kan biramagi damakta adugi wahaido haibani haibaso aina muna khangi nasana surrender tawgera natraga upai leiraroi haiba khanglaba nongdrena aidi kaigi surrender tawgani nongdrena kanagi mafamda nongjaroi nakhoi gi nakhongda tugadabagi sarupudi
ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯣꯡꯃꯩ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯊꯟꯇ ꯀꯥꯞꯆꯗꯨꯅ ꯁꯤꯖꯔꯝꯃꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯗ꯭ꯔꯟꯒꯤ ꯃꯁꯥ ꯑꯗꯨ ꯁꯣꯔ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯑꯃꯅ "ꯁꯣꯔꯤ ꯁꯔ." ꯑꯁꯨꯝꯅ ꯃꯀꯣꯛꯇꯨꯅ ꯇꯨꯈ꯭ꯔꯕꯗꯤ ꯈꯣꯡꯕꯤ ꯈꯣꯡꯅꯥꯎ ꯑꯗꯨꯗꯤ ꯀꯩꯗꯧꯔꯨꯅꯤ ꯆꯪꯖꯔꯛꯄ ꯅꯠꯇꯅ꯫ ꯑꯍꯦꯟ ꯁꯅꯥꯗꯤ ꯀꯩꯐꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ, ꯑꯗꯨꯕꯨ ꯌꯥꯡꯒꯣꯏ ꯁꯅꯥꯗꯤ ꯂꯥꯞꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯇꯣꯝꯊꯤꯟꯍꯣꯏꯁꯨ ꯌꯧꯔꯛꯇꯨꯅ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯀꯩꯐꯥ ꯍꯧꯖꯤꯛ ꯀꯔꯝ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯊꯦꯡꯕ ꯍꯥꯏꯅ ꯈꯟꯕ ꯍꯧꯔꯛꯂꯤ꯫ ꯀꯩꯐꯥ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯁꯅꯥ." ꯈꯪꯍꯧꯗꯦ ꯈꯖꯥꯏ ꯑꯗꯨꯗ ꯆꯩꯅꯥ ꯑꯃ ꯐꯥꯎꯈꯤꯕ ꯁꯥꯎꯅ ꯍꯥꯏꯔꯤ꯫ "ꯂꯣꯠꯀꯦ ꯈꯟꯅ ꯂꯣꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯃꯛ ꯂꯣꯠꯈꯤꯕ ꯌꯥꯗ꯭ꯔꯣ? ꯀꯔꯤꯒꯤ ꯏꯃꯥꯡꯁꯤꯗ ꯑꯃꯨꯛ ꯂꯦꯞꯂꯤꯕꯅꯣ? ꯑꯗꯨꯒ ꯑꯩ ꯅꯪ ꯀꯅꯥꯅꯣ ꯈꯪꯗꯦ. ꯅꯪ ꯑꯩꯒꯤ ꯗꯗꯥꯅꯤ ꯐꯅ ꯍꯥꯏꯔꯁꯨ ꯑꯩꯅ ꯊꯥꯖꯕ ꯉꯝꯗꯦ." "ꯁꯅꯥ, ꯑꯩ ꯀꯔꯤ ꯍꯥꯏꯔꯒ ꯀꯔꯤ ꯇꯧꯔꯒ ꯑꯩꯅꯤ ꯍꯥꯏꯕꯁꯦ ꯈꯪꯍꯟꯒꯅꯤ?" ꯑꯍꯦꯟ ꯁꯅꯥꯅ "ꯑꯩꯒꯤ ꯏꯕꯨꯡꯗꯨꯒ ꯁꯛ ꯃꯥꯟꯅꯔꯕꯁꯨ ꯃꯍꯥꯛ ꯑꯁꯦ ꯏꯅꯝꯃꯒꯤ ꯗꯗꯥ ꯀꯩꯐꯥꯅꯤ. ꯗꯗꯥꯒꯤ ꯃꯁꯛꯁꯦ ꯑꯁꯨꯝꯅ ꯍꯣꯡꯈꯤ ꯌꯥꯎꯅ ꯍꯣꯡꯈꯤꯕ ꯅꯠꯇꯦ. ꯅꯨꯃꯤꯠꯇꯣ." ꯈ꯭ꯋꯥꯏ ꯉꯥꯟꯕꯒ ꯑꯍꯦꯟ ꯁꯅꯥꯒꯅ ꯀꯩꯐꯥꯕꯨ ꯊꯦꯡꯅꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯈ꯭ꯋꯥꯏ ꯉꯥꯟꯕ ꯃꯁꯥꯒꯤ ꯀ꯭ꯂꯤꯅꯤꯛꯇꯨꯗ ꯍꯤꯗꯥꯛ lanthak ꯍꯥꯞꯅꯅꯕ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯅ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯂꯧꯐꯝ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯇꯉꯥꯏ ꯐꯗꯅ ꯃꯥꯏꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃ ꯁꯦꯝꯕ ꯇꯥꯔꯝꯃꯤ꯫ ꯍꯞꯇꯥ ꯑꯃ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯕꯦꯗꯇ ꯍꯤꯞꯇꯨꯅ ꯂꯩ꯫ ꯈ꯭ꯋꯥꯏ ꯉꯥꯟꯕꯒ ꯑꯍꯦꯟ ꯁꯅꯥꯒꯁꯨ ꯀꯩꯐꯥ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯄꯨꯝꯅꯃꯛ ꯀꯔꯤꯒꯤ ꯇꯥꯔꯣꯏ, ꯑꯗꯨꯕꯨ ꯀꯩꯐꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯗꯨꯗꯤ ꯄꯨꯂꯤꯁꯇꯁꯨ ꯇꯥꯛꯇ ꯌꯥꯡꯒꯣꯏ ꯁꯅꯥ ꯍꯣꯏꯗꯁꯨ ꯈꯪꯍꯟꯗꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯁꯔꯖꯔꯤ ꯂꯣꯏꯔꯒ ꯕꯦꯟꯗꯦꯖ ꯑꯗꯨ ꯂꯧꯊꯣꯔꯛꯄꯒ ꯑꯣꯏꯔꯝꯂꯤꯕ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯈ꯭ꯋꯥꯏ ꯉꯥꯟꯕꯁꯨ ꯑꯍꯦꯟ ꯁꯅꯥꯁꯨ ꯄꯨꯡꯉꯛ-ꯉꯛꯈꯤꯗꯨꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯈꯤꯕꯅꯤ꯫ ꯃꯆꯥ ꯍꯥꯠꯄ ꯃꯤꯑꯣꯏ ꯈꯪꯅ ꯈꯪꯅ ꯄ꯭ꯔꯨꯐ ꯂꯩꯇꯕꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕ ꯑꯗꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯑꯆꯨꯝꯕꯅ ꯑꯔꯥꯟꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯗꯧꯔꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯩꯐꯥꯗꯤ ꯇꯥꯌꯣꯟꯅꯕ ꯃꯥꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯆꯤ ꯃꯆꯤ ꯎꯪꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯅꯣꯡꯃ ꯈ꯭ꯋꯥꯏ ꯉꯥꯟꯕꯅ "ꯏꯕꯨꯡꯉꯣ, ꯏꯄꯥ ꯋꯥ ꯍꯥꯏꯒꯦ. ꯅꯪꯒ ꯑꯩꯒꯁꯦ ꯄꯥꯟꯗꯝ ꯆꯞ ꯃꯥꯟꯅꯩ, ꯄꯟꯊꯨꯡꯐꯝ ꯃꯥꯟꯅꯩ. ꯁꯦ, ꯁꯤꯒꯤ ꯗꯥꯏꯔꯤꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧ, ꯑꯄꯥꯝꯕ ꯑꯃꯗꯤ ꯄꯥꯝꯗꯕ ꯄꯨꯝꯅꯃꯛ ꯌꯥꯎꯔꯕꯅꯤ." ꯀꯩꯐꯥ ꯇꯞꯅ ꯂꯧꯗꯨꯅ ꯍꯥꯡꯕꯒ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯅꯞꯄꯝꯕ ꯐꯣꯇꯣ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯈꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯐꯣꯇꯣꯅꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯗꯨꯃꯛ ꯈꯪꯈꯤ ꯅꯥꯎꯖꯤꯡꯔꯦꯜꯅ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯃꯁꯛ ꯈꯪꯉꯤ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤ꯫ ꯗꯥꯏꯔꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ パꯍꯧꯔꯛꯈꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯅ ꯄꯥꯈꯪ ꯐꯥꯔꯛꯄ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯃꯌꯦꯛ ꯁꯦꯡꯅꯁꯨ ꯏꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯁꯤꯜꯂꯤꯕꯗꯤ ꯅꯨꯄꯤ ꯑꯃꯒ ꯄꯥꯔꯇꯤꯗ ꯊꯦꯡꯅꯕꯒꯤ ꯃꯇꯥꯡ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯕꯨ ꯊꯤꯅ ꯆꯩꯔꯝꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧꯗ ꯉꯥꯎꯖꯍꯧꯕ ꯑꯗꯨꯅꯤ꯫ ꯀꯣꯟꯅ ꯃꯃꯤꯡ ꯈꯪꯂꯛꯄ ꯃꯇꯝꯗ ꯊꯕꯛꯅ ꯌꯥꯗꯕꯗꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯕ ꯌꯥꯗꯕꯒꯤ ꯋꯥꯔꯣꯜ ꯑꯗꯨꯅ ꯅꯥꯎꯖꯤꯡꯔꯦꯜꯅ ꯏꯔꯝꯕꯒꯤ ꯑꯔꯣꯏꯕ ꯋꯥꯍꯩ ꯄꯔꯦꯡꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡꯗ ꯌꯥꯡꯒꯣꯏ ꯁꯅꯥ ꯀꯩꯐꯥꯗ ꯍꯥꯏꯔꯛꯏ, "ꯗꯗꯥ, ꯑꯩ ꯁꯣꯏꯈ꯭ꯔꯦ. ꯃꯄꯨꯔꯣꯏꯕꯗ ꯈꯨꯠ ꯊꯥꯕ ꯉꯝꯕꯤ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯦ. ꯏꯁꯣꯔꯅꯁꯨ ꯉꯥꯛꯄꯤꯔꯣꯏꯗꯕ ꯏꯄꯥꯞ ꯑꯃ ꯑꯩ ꯇꯧꯈ꯭ꯔꯦ. ꯗꯗꯥ, ꯑꯩ ꯂꯥꯜꯂꯦ. ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ. ꯑꯩꯅ ꯗꯗꯥꯕꯨ ꯊꯥꯖꯔꯨꯗꯕꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕꯅꯤ. ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ." ꯀꯩꯐꯥꯅ "ꯁꯦ, ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯦ. ꯅꯪꯒꯤ ꯄꯦꯟꯗꯕꯗꯨꯅ ꯍꯦꯟꯃꯟꯕꯒꯤ ꯑꯗꯨꯝꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ. ꯅꯪꯅ ꯍꯦꯛ ꯍꯥꯏꯈꯤꯗꯥꯏꯅꯦ, ꯑꯩꯁꯦ ꯅꯪꯒꯤ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯅꯤ ꯍꯥꯏꯗꯅ. ꯑꯩꯅ ꯉꯥꯛꯄꯤꯔꯤ, ꯃꯔꯝꯗꯤ ꯅꯪ ꯑꯔꯥꯟꯕꯁꯨ ꯇꯧꯗꯦꯅ." ꯌꯥꯡꯒꯣꯏ ꯁꯅꯥ ꯀꯩꯐꯥꯒꯤ ꯃꯊꯥꯅꯨꯡꯗꯨꯗ ꯃꯃꯥꯏꯗꯨ ꯂꯣꯠꯇꯨꯅ ꯃꯈꯨꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯂꯤ꯫ ꯀꯩꯐꯥꯁꯨ ꯅꯨꯄꯤ ꯃꯥꯒꯤ ꯃꯀꯣꯛ ꯑꯗꯨ ꯇꯞꯅ ꯅꯞꯅ ꯅꯥꯟꯊꯕꯤꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ "ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯛꯑꯦꯗꯅ. ꯑꯃꯨꯛ ꯍꯟꯅ ꯅꯃꯥꯡꯗꯒꯤꯅꯦ ꯂꯥꯞꯅꯁꯨ ꯆꯠꯂꯔꯣꯏ. ꯀꯞꯀꯅꯨ. ꯅꯪꯅ ꯀꯞꯀꯟꯒꯤ ꯑꯣꯏꯔꯗꯤ ꯏꯆꯥꯗꯣ ꯀꯞꯀꯟꯒꯤ ꯑꯃꯨꯛ ꯑꯣꯏꯔꯅꯤꯕ." ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯇꯨꯅ "ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯅꯨꯄꯤ ꯑꯃꯃꯨꯛ ꯄꯣꯛꯑꯦꯗꯅ. ꯑꯆꯥ, ꯇꯥꯟꯖꯥꯁꯤꯗ." ꯑꯁꯨꯝꯅ ꯑꯍꯦꯟ ꯁꯅꯥ ꯑꯃꯗꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯏ꯫ ꯈꯣꯡ ꯈꯨꯠꯇ ꯁꯣꯛꯄ ꯑꯗꯨ ꯌꯦꯡꯊꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯈ꯭ꯋꯥꯏ ꯉꯥꯟꯕꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯂꯥꯛꯂꯤ꯫ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯈꯪꯂꯤ ꯌꯥꯡꯒꯣꯏ ꯁꯅꯥꯅꯤ ꯍꯥꯏꯕ꯫ ꯀꯟꯐꯔꯦꯟꯁ ꯑꯃ ꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯍꯜꯂꯤ꯫ ꯃꯥꯂꯥ ꯁꯅꯥꯒꯤ ꯃꯤꯁꯤ ꯑꯃꯗꯤ ꯅꯥꯎꯖꯤꯡꯔꯦꯜꯒꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ
ꯅꯣꯡꯗ꯭ꯔꯦꯟꯒ ꯍꯦꯟꯅ ꯂꯨꯅ ꯇꯤꯟꯅꯔꯝꯕꯁꯤꯡ ꯑꯗꯨꯅ ꯅꯥꯎꯖꯤꯡꯂꯒꯤ ꯑꯁꯤꯕ ꯃꯁꯥ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ ꯂꯩꯕꯥꯛ ꯇꯧꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯁꯔꯨ ꯑꯣꯏꯅ ꯐꯪꯕꯗꯨ ꯎꯕꯗ ꯈ꯭ꯋꯥꯏ ꯉꯥꯟꯕ ꯑꯃꯗꯤ ꯑꯍꯦꯟ ꯁꯅꯥꯗꯤ ꯀꯞꯂꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ ꯂꯧꯈꯠꯂꯒ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯄꯤꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯀꯩꯐꯥꯗꯨ ꯃꯃꯥ ꯎꯅꯔꯨꯅꯕ ꯃꯌꯨꯝꯗ ꯂꯥꯛꯏ ꯁꯤꯌꯥꯝꯔꯥꯖꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯊꯧ ꯃꯉꯝ ꯁꯣꯔꯥꯠ ꯄꯥꯡꯊꯣꯛꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯁꯣꯔꯥꯠ ꯅꯨꯃꯤꯠꯇꯨꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯐꯣꯇꯣꯗꯨꯗ ꯂꯩ ꯀꯠꯇꯨꯅ ꯀꯩꯐꯥ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯀꯔꯤꯒꯨꯝꯕ ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯐꯕꯇ ꯈꯟꯕ ꯑꯆꯨꯝꯕꯗ ꯆꯠꯄ ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯛꯎꯀꯣ ꯅꯪꯅ ꯊꯝꯂꯝꯕ ꯄꯤꯛꯂꯤꯕ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯊꯋꯥꯏ ꯑꯁꯤꯕꯨꯗꯤ ꯑꯆꯨꯝꯕ ꯂꯝꯕꯤ ꯇꯥꯛꯇꯨꯅ ꯑꯩꯅ ꯆꯠꯍꯜꯂꯒꯦꯀꯣ ꯑꯁꯨꯝꯅ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯆꯥꯗꯨꯒ ꯂꯩ ꯑꯗꯨ ꯀꯠꯃꯤꯟꯅꯔꯒ ꯃꯈꯨꯠ ꯁꯝꯗꯨꯅ ꯊꯣꯛꯂꯛꯏ ꯑꯁꯨꯝꯅ ꯊꯧꯔꯝ ꯑꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ ꯁ꯭ꯌꯥꯝꯔꯥꯖꯁꯨ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ ꯂꯤꯟꯅ ꯃꯈꯨꯟ ꯆꯪꯂꯝꯗꯥꯏꯗ ꯆꯨꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯀꯩꯐꯥ ꯑꯃꯗꯤ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯖꯕ ꯃꯆꯥꯅꯨꯄꯥ ꯅꯥꯎꯖꯤꯡꯂꯦꯜꯒꯤ ꯃꯅꯥ ꯍꯨꯠꯄ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯅ ꯌꯨꯝ ꯑꯗꯨ ꯀꯣꯏꯂꯥꯡ ꯍꯦꯛ ꯂꯥꯡꯏ ꯑꯍꯦꯟ ꯁꯅꯥꯒ ꯈ꯭ꯋꯥꯏ ꯉꯥꯟꯕꯒꯁꯨ ꯉꯟꯅ ꯂꯥꯛꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯄꯥꯡꯂꯔꯤ ꯂꯟꯊꯣꯏꯁꯨ ꯉꯟꯅ ꯂꯥꯛꯏ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯃ ꯂꯥꯛꯇꯨꯅ ꯀꯦꯕꯤꯔꯔꯤ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯍꯣꯔꯦꯟꯅꯦ ꯁꯅꯥꯗꯣ ꯃꯅꯥꯗ ꯆꯤꯟꯖꯟꯕꯗꯅꯦ ꯀꯞꯀꯗꯧꯔꯤꯕ꯭ꯔꯥꯒ ꯃꯥꯒꯤ ꯃꯔꯩꯗꯅꯦ ꯀꯣꯛꯀꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯕꯅꯤ ꯈꯤꯇꯪ ꯆꯩꯔꯨꯔꯦꯗꯅ ꯀꯦꯁꯟꯅꯗꯅ ꯄꯄꯥ ꯄꯄꯥꯅ ꯇꯧꯈꯤꯅꯤ ꯃꯕꯣꯛꯀ ꯃꯄꯥꯒꯅꯅꯦ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯍꯟꯗꯧꯔꯕꯅꯤ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯂꯟꯊꯣꯏꯒ ꯑꯍꯦꯟ ꯁꯅꯥꯒꯗ ꯍꯥꯏꯔꯛꯄꯅꯤ ꯑꯅꯤ ꯑꯗꯨꯁꯨ ꯅꯣꯛꯇꯨꯅ ꯑꯗꯨꯃꯛ ꯇꯥꯔꯤ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯃꯈꯨꯠ ꯍꯦꯛ ꯊꯤꯟꯕꯒ ꯑꯄꯥꯝꯕꯗꯣ ꯂꯥꯏꯅ ꯂꯥꯏꯅ ꯐꯪꯂꯦ ꯈꯪꯂꯕꯅꯤꯅ ꯍꯣꯠꯅꯅꯤꯡꯕꯒꯤ ꯋꯥꯈꯜꯒꯅꯦ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯕꯅꯤ ꯃꯊꯧꯅ ꯑꯃꯨꯛ ꯃꯊꯧ ꯆꯥꯅ ꯑꯃꯨꯛ ꯑꯗꯒꯤꯗꯤ ꯃꯣꯏ ꯄꯨꯄꯨꯁꯤꯅ ꯑꯃꯨꯛ ꯑꯩꯅꯦ ꯀꯣꯛ ꯌꯥꯝ ꯉꯥꯎꯔꯕꯅꯤꯀꯣ ꯈꯔ ꯀꯦꯈꯤꯁꯅꯨꯗ ꯌꯥꯝ ꯅꯧꯔꯤ ꯑꯗꯨꯒꯤꯗꯤ ꯆꯍꯤ ꯅꯧꯅ ꯁ꯭ꯀꯨꯜ ꯀꯥꯕꯁꯦ ꯅꯣꯡꯃꯇ ꯅꯤꯡꯉꯥꯏ ꯇꯧꯗ꯭ꯔꯤꯁꯤꯅꯤ ꯇꯧꯔꯒꯗꯤ ꯆꯩ ꯆꯥꯔꯦꯗꯅ ꯃꯥ ꯑꯁꯨꯝꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯀꯨꯝꯂꯛꯄꯗꯨ ꯀꯩꯐꯥꯗꯨ ꯀꯧꯕ ꯆꯪꯉꯛꯄ ꯑꯣꯏꯔꯝꯃꯤ ꯃꯔꯛꯇ ꯊꯦꯡꯅꯔꯔꯤ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯍꯦꯟ ꯁꯅꯥꯅ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯌꯦ ꯗꯗꯥ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯟꯊꯣꯏꯒ ꯅꯣꯛꯑꯒ ꯊꯣꯛꯈꯤ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗ ꯃꯥꯜꯂꯦꯍꯦ ꯀꯩꯗꯧ ꯏꯀꯥꯏꯗꯣꯏꯕ ꯅꯪꯅ ꯀꯅꯥꯅ ꯐꯖꯕꯤ ꯁꯛꯇ ꯅꯨꯡꯁꯤꯕꯤ ꯑꯣꯏꯌꯣ ꯍꯥꯏꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯌꯦꯛ ꯇꯥꯕ ꯃꯤꯅ ꯇꯥꯔꯒꯅꯦ ꯀꯩꯅꯣꯝ ꯈꯟꯕꯤꯔꯅꯤ ꯅꯆꯥꯅꯨꯄꯥ ꯁꯛ ꯐꯖꯕꯗꯨꯅ ꯀꯔꯥꯏ ꯂꯩꯍꯧꯔꯦ ꯃꯄꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯈ꯭ꯋꯥꯏ ꯉꯥꯟꯕꯕꯨꯅꯤ ꯀꯥ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯁꯨ ꯈ꯭ꯋꯥꯏ ꯉꯥꯟꯕꯅꯤ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯩꯅꯣꯝ ꯂꯩꯕꯤꯌꯨ ꯍꯥꯏꯗꯅꯅꯦ ꯁꯣꯏꯗꯅ ꯇꯥꯛꯑꯝꯃꯗꯧꯅꯤ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯃꯤꯟꯅꯩ ꯈ꯭ꯋꯥꯏ ꯉꯥꯟꯕꯅ ꯄꯥꯝꯂꯝꯕ ꯅꯥꯎꯖꯤꯡꯂꯦꯜꯗꯨ ꯈꯨꯠ ꯅꯥꯝꯅ ꯁꯝꯗꯨꯅ ꯖꯨꯔꯤꯗꯒꯤ ꯀꯨꯝꯂꯛꯃꯤꯟꯅꯩ ꯑꯁꯨꯝꯅ ꯇꯉꯥꯏ ꯐꯗꯅ ꯇꯧꯒꯗꯕ ꯂꯥꯏꯒꯤ ꯊꯕꯛ ꯂꯣꯏꯔꯒ ꯆꯪꯂꯛꯄꯗ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯨ ꯂꯣꯏꯅ ꯁꯨꯅ ꯂꯥꯛꯂꯝꯃꯤ ꯁꯤꯂꯥꯏꯕꯤꯒꯤ ꯊꯥ 6ꯇ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯛꯅꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯥꯏ ꯏꯃꯧ ꯅꯨꯄꯤꯗꯨꯕꯨ ꯑꯩ ꯑꯃꯨꯛꯇ ꯄꯥꯝꯖꯒꯦꯗꯅ ꯏꯃꯧꯗꯤ ꯀꯗꯥꯏ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯍꯥꯏꯔꯛꯄꯅꯤ ꯃꯦꯃꯤꯅ ꯄꯥꯝꯃꯝꯕꯗꯒꯤ ꯃꯥꯅ ꯂꯧꯗꯨꯅ ꯄꯝꯃꯤ ꯂꯟꯊꯣꯏꯁꯨ ꯊꯧꯅꯥꯎꯗꯒꯤ ꯂꯣꯏꯖꯤꯡꯅ ꯐꯝꯂꯤꯕ ꯑꯗꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯍꯦꯟ ꯁꯅꯥꯅ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠ ꯊꯝꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥ ꯌꯦꯡꯉꯤꯅꯣ ꯅꯨꯄꯤꯅ ꯑꯩꯅ ꯍꯥꯏꯕ ꯃꯤꯗꯣ ꯂꯥꯛꯑꯦ ꯀꯔꯥꯏ ꯑꯝꯇꯕꯨ ꯌꯦꯡꯒꯦꯅꯦ ꯇꯨ ꯃꯃꯥꯡ ꯄꯔꯦꯡꯒꯤ ꯃꯇꯥꯏ ꯊꯪꯕꯁꯦ ꯑꯦ ꯗꯥꯛꯇꯔ ꯂꯣꯏꯖꯤꯡ ꯑꯣꯏꯔꯦ ꯅꯪꯅ ꯍꯥꯏꯔꯤ ꯃꯤꯗꯨꯗꯤ ꯈꯪꯕ꯭ꯔꯣ ꯍꯥꯟꯅ ꯌꯥꯝ ꯃꯨꯟꯅ ꯈꯪꯕꯗꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯃꯤꯟꯅꯕꯒꯤ ꯈꯪꯕꯅꯤ ꯅꯨꯄꯤ ꯃꯌꯥꯝꯅ ꯌꯥꯝ ꯉꯥꯎꯅꯕꯅꯤꯀꯣ ꯅꯪ ꯆꯦꯛꯁꯤꯟꯖꯧ ꯂꯟꯊꯣꯏ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯇꯨꯃꯤꯟ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤ ꯃꯄꯥꯟꯗꯅ ꯅꯣꯡꯄꯣꯛ ꯉꯥꯟꯕꯅ ꯂꯣꯏꯖꯤꯡꯅ ꯏꯪꯒꯤꯠ ꯇꯧꯔꯤꯕꯗꯨ ꯈꯪꯕ ꯅꯠꯇꯦ ꯁꯥꯎꯅꯤꯡꯂꯛꯑꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯃꯥꯏ ꯑꯗꯨ ꯄꯥꯏꯔꯒ ꯊꯧꯅꯥꯎꯔꯣꯝꯗ ꯌꯦꯡꯍꯜꯂꯤ ꯂꯣꯏꯖꯤꯡ ꯍꯧꯖꯤꯛꯇꯗ ꯎꯔꯀꯥꯟ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯣꯡꯄꯣꯛ ꯉꯥꯟꯕꯅ ꯍꯩ ꯅꯌꯥꯗ ꯎꯝꯁꯤꯜꯂꯨꯗꯅ ꯀꯩꯅꯣ ꯍꯌꯤꯡ ꯆꯪꯕ ꯇꯥꯔꯤ ꯂꯣꯏꯖꯤꯡ ꯅꯣꯡꯄꯣꯛ ꯉꯥꯟꯕ ꯌꯦꯡꯉꯛꯏ ꯀꯩꯐꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯀꯩ ꯋꯥꯔꯤꯅꯣ ꯅꯣꯏ ꯑꯅꯤꯒꯤꯗꯨꯅ ꯂꯟꯊꯣꯏꯁꯦ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦ ꯑꯗꯨꯁꯨ ꯂꯣꯏꯖꯤꯡꯅ ꯅꯣꯡꯄꯣꯛ ꯉꯥꯟꯕꯒꯤ ꯀꯥꯔꯟ ꯑꯗꯨꯗ ꯂꯣꯏꯖꯤꯡꯅ ꯂꯨꯈꯝꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯅꯅꯥꯎ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯨꯝꯕ ꯊꯣꯔꯥꯏ ꯃꯆꯥ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯌꯥꯗ꯭ꯔꯤꯅꯦ ꯑꯩꯁꯦ ꯏꯆꯥ ꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯒ ꯌꯥꯎꯈꯤꯗꯧꯔꯤꯅꯤ ꯅꯣꯡꯄꯣꯛ ꯉꯥꯟꯕꯒꯤ ꯑꯋꯣꯏꯕ ꯇꯥꯅ ꯉꯥꯡꯂꯤꯕ ꯋꯥ ꯑꯗꯨꯗ ꯀꯩꯐꯥꯁꯨ ꯂꯣꯏꯖꯤꯡꯁꯨ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯅꯣꯛꯁꯤꯜꯂꯤ
Loisingna diaperda susu poti tawise hana mafam chana tawba amta haikhisanuko mapanena irangi kankalladana asi hairaduni noksali nate nupa lairabo nachanupige nang nachanupa miru hainingsidine ngammaroi ichana laknabaga adunane nachanupa ahansada oina piradawni kaifa noklaga long term planning ni nangiside wari sanarigai nongsaba changakpadu uraduna makhoi ahumak changsali nongsaba su noklaga yengduna lei kaigino thengaide yada tawinin he kaidawada yadriba akhoi tamogi machanupiduna ne chatke yadadana nongsabagi mayambaga matai magadu angang ani yoklami nupa macha ama aduga nupi macha ama mayam fafam maduda fambaga loisingna noi mother do mathanda leirena taida sana lupa selga leibabu wai haibrada kaifa kari su hairakte nongsabana noi famamo ai akoi superman do amta unarukigeba asi hairaduna sumangdagi mangode kakhalakpaga ahen sanana imungdagi thoglakpaga mapa chanaduna thengainagi tawbadu khitang khagnai lepduna ngai hakti michanai phaklang aduda hiyai sanagi nokfet tawba manba photo frame ama theli nongsaba fat imungda changki ahen sanasu tung onduna amukta ngemlambaga magi tawgada thabak adu tawki nongsaba changakpa ubada yangoi sanana lakdi laidana aidi la aroidabagum ninglure tamogi machanupidunane fara laidana thengkhrini kaisu kaideda lakbu se pharabani asumna chak ising toknaraga mayum-mayumda hanakhre photographer aduna family photo manamsi haiduna mayamdu semsanari khwai nganbaga ahin sanagadu yengduna leptuna leiba aduda yangoi sana makhut khattuna kausali aduga amuksu haugalakduna kauduna punna photo nannaba semsai ahen sanana thuna mangolda kakhaturaga hiyai sanagi photo du lauthораktuna purei aduga mana paiduna photo nami mayamdu maithongda momod minok loina maktamli tha kharagi matungni numidangi matamni yangoi sana machanupa tumhallaga balcony da thoklei kaifaso file ama yengduna leirami yangoi sanana thabakse onthokna chinkheda ko kai hage habano asi haiduna file adu khumsilaga table adu da thab nami uiselo aduga nakhuto tingthoba hangoi gadi hapakanu ko kaige hangoi no he aina haisa tawba se nada nami uisiloba hoise hangoi rasu nangna bo piradine yade yare asi haiduna mamit uisilaga makhut tingthokli yangoi sana kaifagi mamit uisilirugi mamangda makhut khubak adu haiduna yengi tasengna usinbra natraga usindabra haina yenglibani makhut namana pairamba potsak adu nupa adugi khubakta thamlaga dada pangho yari kaifa oiramliba potsak adu ubada soidraba khangdebo garon kanda khangi banangde ngasai chak thangamdaida yangoi sanana insang semduna leiringai memi changlaktuna iche chak to ai haiba loijungai yangoi sanana dum hairei ai thongage yareda wahidu haibaga yangoi sana karigumba ama ningsinglakduna tawramliba thabak adu chap lepaga makhoigi ka tamna ka khalei aduga potsak ama lauthoklaga washroom da thuna changki ngai ngamdaba matawgum hangat handa chatuna lei changsinduna yenglubada yangoi sana masagi makhutna machinda hanjin minduna kapningba adu fajinjari kaifa yangoi sana gi makukta tapna nanbiduna hairei haukiba oirabasu ngasi lakadawriba hayeng nangi mitludagidi birang marik ama fawba sinthandana inakta thamjagiko aidi haukiba punsisu ningda tawkhide lakadawriba hayengiso mipaiba poklude ngasi haiba ngasi sigi khongchatsida nangi khutnama khongnama oidunane punsi khongchatsima chatminase ware waminase nungaiminase nokpa kappa animak dadagi nakta leiraga oisagi nangi nanakdagi lapna leiraga oibadi aitali asi hairaduna momo nokna yengi kaifa masu magi nupida nungsiba miyenga wasak amaga loinana nungsinga yengsai awabagi matungda nungaibagi ipak leibani ware haiduna punsigi khongthang asi leptuna leiba yaribra nungaiba khaktamak aigi oigesu yadabana awaba kaya su thengnarari warabasu momo nokna
ꯊꯦꯡꯅꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯑꯗꯨꯃꯗꯤ ꯇꯉꯥꯏ ꯐꯗꯦ꯫ ꯑꯗꯨꯝꯅ ꯐꯝꯂꯤꯉꯩ ꯃꯅꯨꯡꯗꯒꯤ ꯑꯉꯥꯡ ꯇꯨꯝꯍꯧꯕ ꯑꯗꯨꯅ ꯀꯞꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯒꯦꯠꯇ ꯂꯦꯞꯂꯤꯉꯩꯗꯅꯤ ꯀꯅꯥ ꯅꯥꯕ ꯌꯥꯎꯒꯦ? ꯂꯟꯊꯣꯏ ꯑꯣꯟꯊꯣꯛꯇꯨꯅ ꯀꯅꯥꯅ ꯀꯧꯔꯛꯂꯤꯅꯣ ꯍꯥꯏꯅ ꯌꯦꯡꯏ꯫ ꯂꯣꯏꯖꯤꯡ ꯑꯣꯏꯔꯝꯕꯗꯨꯗ ꯏꯁꯨ ꯏꯀꯥꯏ ꯈꯨꯝꯗ ꯌꯥꯗꯒꯨꯝꯅ ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥ ꯅꯥꯕꯒꯤ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯑꯝꯕꯅꯤ ꯗꯥꯗꯥ ꯗꯥꯛꯇꯔ꯫ ꯍꯜꯂꯗꯕ꯭ꯔꯣ? ꯍꯣꯏ, ꯂꯧꯕ ꯂꯥꯛꯀꯗꯕ꯭ꯔꯥ ꯂꯥꯛꯑꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯂꯧꯕ ꯂꯥꯛꯑꯅꯤ꯫ ꯗꯥꯗꯥ ꯗꯥꯛꯇꯔꯒꯤ ꯍꯛꯆꯥꯡꯗꯣ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯁꯣꯛꯄ ꯑꯗꯨꯗꯤ ꯑꯣꯏꯁꯤꯟꯗꯨꯅ ꯐꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ? ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯑꯁꯣꯛꯄꯁꯤꯗꯤ ꯍꯤꯗꯥꯛ ꯐꯅ ꯍꯥꯞꯇꯨꯅꯁꯨ ꯐꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯀꯩ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ? ꯑꯃꯍꯦꯛꯇ, ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯑꯃꯇ꯫ ꯑꯩꯒ ꯗꯥꯗꯥꯒꯗꯤ ꯃꯇꯤꯛ ꯃꯄꯥ꯫ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯣꯏꯖꯤꯡꯅ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯦꯛꯁꯀ꯭ꯌꯨꯁ? ꯍꯣꯏ, ꯀꯥꯏꯗꯦ꯫ ꯅꯪꯅꯕꯨ ꯌꯥꯅꯤꯡꯗ꯭ꯔꯒꯗꯤ ꯐꯔꯦ ꯐꯔꯦ, ꯅꯣꯏ ꯇꯥꯃꯣ ꯉꯥꯏꯍꯧꯈꯣꯀꯣ, ꯑꯩ ꯆꯠꯂꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯂꯟꯊꯣꯏ ꯊꯨꯅ ꯑꯔꯥꯛꯄ ꯑꯣꯇꯣ ꯑꯃꯗ ꯇꯣꯡꯈꯠꯇꯨꯅ ꯂꯣꯏꯖꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯣꯏꯖꯤꯡꯒꯤ ꯃꯌꯨꯝ ꯌꯧꯕꯒ ꯑꯣꯇꯣꯗꯒꯤ ꯀꯨꯝꯂꯛꯀꯦ ꯇꯧꯕꯗꯨ ꯂꯣꯏꯖꯤꯡꯒꯤ ꯃꯌꯨꯝꯒꯤ ꯒꯦꯠꯇꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯄꯗꯨꯗ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯨꯄꯤ ꯑꯗꯨꯅ ꯌꯦꯡꯂꯛꯄꯗꯨꯗ ꯂꯟꯊꯣꯏ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯥꯗꯨꯅ ꯑꯣꯇꯣꯗꯨꯗ ꯑꯃꯨꯛ ꯀꯥꯈꯠꯇꯨꯅ ꯃꯌꯨꯝ ꯍꯜꯂꯛꯂꯤ꯫ ꯋꯥꯈꯜꯗꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯌꯥꯍꯧ ꯊꯦꯡꯃꯟꯈ꯭ꯔꯦ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯥꯞꯅꯕꯒꯤ ꯃꯩꯆꯥꯛꯁꯦ ꯊꯃꯣꯏꯅ ꯌꯥꯅ ꯂꯧꯔꯒꯦ꯫ ꯊꯃꯣꯏꯅ ꯌꯥꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯊꯃꯣꯏꯅ ꯌꯥꯈ꯭ꯔꯦ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯛꯂꯤꯕ ꯂꯤꯁꯅꯔꯁ ꯈꯨꯗꯤꯡꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯏꯕꯤꯅ ꯄꯤꯕꯤꯔꯛꯄ ꯃꯇꯝꯗ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯗꯅ ꯄꯤꯕꯤꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯊꯣꯛꯆꯔꯤꯕꯤ ꯑꯩꯅ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯅꯣꯂꯨꯛꯅ ꯊꯝꯖꯔꯤ꯫ ꯃꯈꯥ ꯇꯥꯅ ꯁꯟꯗꯣꯟ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯕꯨ ꯂꯦꯞꯇꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯑꯗꯣꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯖꯔꯤ꯫ ꯃꯌꯥꯝꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫